Manipurda Apunbagi Shaktam Sagtanabagidamak Semlakliba Anouba Leingak Ashida Pangal Khunai Meehut SINGDAGI Cabinet Minister OINABA AMAPHAOBA HAPLAKTABA ACHOUBA AHOBA AMANI MASI MEEYAMNA HAKCHINNA LOUPHAM HAINA AMMOCOC MAIKEIDAGI PHONGDORAKLI All Manipur Muslim Organizations Coordinating Committee President SM Jalalgi Yumda Pangthokiba Paugi Mifam amada Mahakna Makhatana Haikibada Manipurda Thokliba Chahi Ahum Farakadoraba Irang Ashida President Rule Thamduna Chahi Ama Faramda Ashida Waikem Chana Luchingba Popular Government Ama Lakpa Taramna OE Masida Natana Naga Amadi Kuki Community Dagi Meehut Amam Buna Deputy Chief Minister Oina Haplakpa Asisu Yamna Fajay Amadi Taramna OE Nupi Amabu Deputy Chief Minister Ohelakpa Asisu Nupa Nupi Ketnaba Thamde Haibabu Mayek Sengna Anouba Leingak Ashina Utli Adubu Fana Oidinashu Apunba Manipur Ama Sagatnaba Hotnabada Major Community SINGDAGI Cabinet Minister Oina Amamam Haplaga Pangal Khunai gi Meehut Amata Manipur gi Oiba Warip Launanabagidamakta Leiriba Cabinet Minister Oina HAPLAKTABA asi HAKCHINNA Lawi Pangal Khunai gi Leiriba MLA ahum matik chabada natana amana BJP gi MLA ni ani amana NDA gi alliance ni makoibu na thaiduna thamba si Pangal Khunai bu Leingak asina tokhaina tahanbaga pangkhak oiri Pangal Khunai gi miyamna vote thadaba matamda furuk kanglup khaide adubu Pangal Khunai miyamna masagi furuk kidamakta vote piraklabadi leiriba AC sing asigi manungda AC 13 natraga 38 ki political leaders singda chauna kaibu orekani Maramaduna Cabinet Minister Singi portfolio lauthoktriba fawba positive oiba mawngda leikigani adubu ona tainaba piraklabadi MLA ahum asigi wakalon khangdoktuna Pangal Khunai na chapchaba lokatfam thokpa thabak thoram sing paikhalakani tumina leithokloi oiriba thawong asi Pangal Khunai gi apenbu oidi haina mahakna makhatana phongdorakli Arif LOUPHAM oiriba cabinet part ta ekhoi representative AMAPHAOBA yawhandaba masi mamangda khoi NDA government ki matamsida mamangda tam anirakta khoi representative yawde madu tongana thamakanda haujikti Anouba Manipurda leiriba kanglupur mayam se tasan khomjannaraga akhoi gi equity oiba effort amakhakta khoi unity oiba effort amakhakta khoi Manipur se amuk khanna rebuild tawnanabagi challenge amaga loinana semaiba leingaknina masida leiba ahoba sidi masi tangai phadana leibak miyamna masi yam serious oina masi ahoba sidi yamna genuine oina yamna justificately apai masi process ko yam section na yengdaba yaroi masi di section na ko khanadaba yaroi madugi ahoba sidi mengkhattaba yaroi haba phumse masi ko handache akoi puari lamai khithang hangkatna yengjarabada Manipur leriba pangan community se wo akoi pre colonial gi irada haibatare ningthau rol sigi matamda akoi kaji loisang aduga tongan ba loisang kayama aduga lanmi gi lusing puren na singba Manipur gi lanmi gi lusing puren na singba akoi pangan sing asi de piraga lepak kannanaba lepak nangdanaba lepak ki wild thauda achouba mafam loraga lakhaba pangai madugi makha tarakpada akoi darbar member mari manga khak leibada akoi pangan sing gi marakta gi darbar member piraga leibak nakpada saruk yaminraga lakhaba pangai adu makha tarakpada akoi Independent Manipur Haibatare 1947 to 49 Hoki Marakta Laikiba interim government aduda akoye pangan singdagi adumba Basiruddin Kauba Mioyama Minister Bat Piraga Mioy Manga Khaki Minister Manga Khak Laiba adumba keno duda cabinet aduda pangal lama akoy keno Piraga akoy cabinet Bat Piraga Mangonda jail aduga medical amusung PWD gi bibak Piraga thokpura lakha Madagi Manipur gi ningtamba constitution sembada pangan yauraga lakrabani madugi makha tarakpada India gi phiban nungda Manipur se laikhraba matungda madudagi na lisang sipna NDA gi government 2017 da lakti bo phawagi mamang se masida pangandagi at least amadagi di tadana not less than one amadagi di tadana agi keno sida Leingak Ashida abai sharuk yaraga lakrabani Masi phawagi perasida